Tongan ba sophisticated oiba kulai sing kapsula kanda mission miam sing the kihan kangan ba one momentum da lady central state ki forcing sina kaigumba makan action lama phaw lokot pangam da bai se masi yamna laibak thibani Manipur crisis and beyond the way forward a future exercise haibe hiram da nongmagi oiba khana naina ba mifam ama pangthokre Torbung amadi Fogauchau ikhaida nongmai kapsanduna akia khangpokhan kibasing adugi mathakta action amata lawkhidaba security force singi mathakta center lengangna chapchaba action lawgadabani haina UCM gi president YK Dhirena demand tawri United Committee Manipur Sindana North Ayo Sidaleba Hotel Imphal ge Sangai Hall the Pangthokiba Thoram aduda Dhirena makhatana mayum hongjinduna leiba hobada ngairiba singda attack chathakiba sing adugi mathakta mafam aduda deploy tawduna leikhiba security force singna tuminna leikhiba thawung yaningde haike Thoramaduga Mari Leinaba wafam thamladuna UCM gi president asana Manipur da khundamina raklaba Puru Kanglup Singi Marakta Kaibung Tabagi Pibama Malakli Magi interest tabak Tongnarakpadagi idea of Manipur gi wakalol asi Mankibagi Pibam the Leirakpana state asida tongan by issue kaya lep leitana thokli Asigumba Fibam kaya asik kupna yenglaga amato oina nungsi chanana amadi idea of Manipur gi wakalol adu manghandana leiminaba yagadage haibasi khana nainana ba thoram asi pangthokpani haike Thoramadu da tongan ba topic marida the Frontier Manipur gi editor-in-chief Dhiren Sadokpam, Professor Chinglen Vaishnam, Dr. Maliam Ningthauza, amasung Dr. Homen Thangzamna wangangki. Thoramadu da tongan balub singilu chingbu singyaw na UCM ga chatminari balub singilu chingbu singsu sarukyaki. Tongan ba sophisticated oiba kulai sing kapsula kanda mission miam sing the kihan kangan ba one momentum da lady central state ki forcing sina kaigumba makan action lama phaw lokot pangam da bai se masi yamna laibak thibani masi strongly condemn da hom thoi mission miam nga ona thami ba sing do madubu security lapses o hela kanda ekoi nongmai kapsula lak pangam ngamak pai se matam mafam du da deploy to riba security forces sing dugi adugum ba lapses leiba makoi gi section da bani ni aduna madugi makoi sing dugi matakta ekoi Yagi Home Minister OBI, Defense Minister Gi Makada Lemboya, OBI, Lady Kudimuna Mokogi Matata, Chapchaba Mokogi, disciplinary action Namdo, Lobo Pami have a say United Committee Manipur, Mukana Tamjage.